ꯅꯪꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯁꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯀꯟꯅ ꯆꯩꯔꯤ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯂꯩꯕꯕꯨ ꯍꯅꯨꯕꯤ ꯑꯩꯁꯤ ꯑꯣꯠꯂꯤꯅꯤ ꯍꯥ? ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯑꯆꯧꯕꯅ, ꯏꯃꯥ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯑꯣꯠꯂꯤꯅꯣ ꯏꯃꯥꯕꯨ? ꯑꯇꯣꯝꯕꯅ, ꯑꯗꯨꯅꯦ ꯇꯥꯖꯧ, ꯃꯔꯝꯗꯤ ꯍꯥꯏꯗꯅ ꯑꯣꯠꯂꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯈꯨꯠꯇ ꯈꯥꯕꯩ ꯑꯃ ꯁꯦꯒ ꯑꯃ ꯄꯥꯏꯗꯨꯅ ꯑꯣꯠꯄꯁꯨ ꯅꯠꯇꯦ꯫ ꯄꯤꯁꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡ ꯅꯪ ꯇꯨꯝ ꯂꯩꯌꯨꯀꯣ, ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ, ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯉꯥꯡꯉꯛꯅꯕ ꯀꯔꯤꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯒꯠ ꯆꯒꯠꯁꯨ ꯉꯥꯡꯉꯤꯅꯣ? ꯉꯥꯡꯒꯦ ꯍꯥꯏꯔꯁꯨ ꯇꯥꯆꯧꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯒ ꯉꯥꯡꯂꯕꯗꯤ ꯐꯗꯧꯕ, ꯃꯗꯨ ꯑꯣꯏꯔꯗꯤ ꯑꯃꯁꯨ ꯀꯥꯏꯅꯔꯣꯏ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯁꯤꯟꯇꯥꯛꯄꯤ ꯀꯅꯥ ꯂꯩꯔꯒꯦ? ꯅꯪꯅ ꯍꯟꯗꯛ ꯅꯆꯤꯟ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯝꯂꯤꯕꯁꯤꯕꯨ ꯑꯇꯣꯝꯕ? ꯂꯩꯇꯦ ꯏꯃꯥ, ꯀꯗꯥꯏꯗꯒꯤꯅꯣ? ꯎꯟꯊꯣꯛ ꯊꯣꯛꯄ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ꯫ ꯑꯆꯧꯕꯅ, ꯍꯥꯏꯌꯨ ꯈꯔ ꯅꯆꯥꯅꯨꯄꯥꯗ, ꯑꯉꯥꯡ ꯃꯥꯅ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯪꯅꯔꯤ ꯍꯥꯏꯕꯅꯤ꯫ ꯀꯔꯤ? ꯇꯥꯆꯧꯁꯨ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯑꯃ ꯀꯣꯏꯔꯨꯗꯨꯗꯤ? ꯑꯗꯣ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯤꯁꯤꯗꯤ꯫ ꯅꯪꯒꯤꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯃꯜꯂꯤꯌꯦ ꯅꯪꯗꯤ꯫ ꯍꯣꯏꯁꯨꯅꯦ, ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯑꯃꯗꯣ ꯑꯍꯜ ꯑꯣꯏꯔꯤꯁꯤꯗꯤ꯫ ꯄꯤꯁꯛ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ꯫ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯑꯃꯇ! ꯑꯩ ꯋꯥ ꯍꯪꯒꯦ ꯉꯁꯤꯗꯤ ꯑꯆꯧꯕ꯫ ꯀꯔꯤ ꯋꯥꯅꯣ ꯍꯪꯗꯣꯏꯁꯤꯅꯦ ꯏꯃꯥ? ꯅꯪ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯀꯅꯤ ꯌꯨꯝꯁꯤꯗ? ꯈꯪꯗ꯭ꯔꯤꯗ ꯏꯃꯥꯗꯨꯗꯤ, ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯉꯥꯡꯒ ꯑꯣꯏꯕꯒ꯫ ꯑꯇꯣꯝꯕꯅ ꯅꯣꯛꯈꯤ ꯇꯧꯔꯒ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯍꯜ ꯀꯣꯏꯕ ꯑꯩ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯎꯔꯣ ꯏꯃꯥ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯆꯔꯛꯈꯠꯇ ꯖꯃꯨꯅꯥ ꯍꯦꯛ ꯁꯥꯔꯗꯅ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯅꯉꯣꯟꯗꯔꯥ ꯍꯥ? ꯇꯥꯆꯧꯅ ꯄꯨꯁꯤꯜꯂꯛꯇꯕꯗꯨꯗ ꯍꯥꯏꯕꯅꯤꯗ ꯏꯃꯥ, ꯌꯥꯗ꯭ꯔꯒꯅ ꯇꯣꯛꯆꯧꯅ꯫ ꯇꯥꯆꯧ, ꯅꯪꯒꯤ ꯁꯔꯨꯛꯅꯤꯅ ꯑꯩꯗꯤ ꯏꯃꯨꯡ ꯆꯪꯖꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯑꯇꯣꯝꯕ꯫ ꯑꯆꯧꯕ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯨꯄꯤ ꯊꯤꯕꯗꯣ ꯈꯔ ꯂꯩꯔꯒ ꯊꯤꯔꯛꯀꯦꯗ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯏꯃꯥꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯗꯣ꯫ ꯐꯔꯦ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ, ꯑꯗꯨ ꯑꯣꯏꯔꯒꯅ꯫ ꯅꯄꯥ ꯐꯪꯉꯤ ꯊꯧꯁꯥꯗꯦ, ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯩ꯫ ꯏꯃꯥ, ꯁꯤꯈꯤꯅꯨꯗ, ꯀꯨꯝꯍꯩ ꯌꯥꯝ ꯋꯥꯠꯂꯤ꯫ ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯋꯥꯠꯂꯤꯕꯣ ꯍꯥ? ꯀꯔꯤ ꯀꯨꯝꯍꯩꯅꯣꯕ ꯋꯥꯠꯂꯤꯁꯦ? ꯃꯧ ꯂꯥꯛꯂꯒ ꯃꯣꯏꯅ ꯂꯧꯇꯥꯟꯅꯕꯗꯨꯔꯕ ꯍꯥ ꯑꯩꯅ ꯀꯨꯝꯍꯩ ꯌꯦꯡꯗꯣꯏꯁꯦ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯑꯩꯅ ꯆꯪꯖꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯆꯧꯕ꯫ ꯄꯤꯁꯛ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗ ꯋꯥꯊꯤ ꯇꯧꯒꯅꯨ ꯃꯃꯥ꯫ ꯀꯔꯤꯒꯤ ꯑꯣꯏꯗꯕꯅꯣ ꯍꯥ? ꯀꯔꯤꯒꯤ ꯑꯣꯏꯗꯕꯅꯣ ꯃꯣꯏꯕꯁꯤ? ꯅꯇꯤꯡ ꯐꯨꯗꯣꯛꯂꯒ ꯅꯪꯅ ꯃꯪꯒꯣꯜꯗꯨꯅ ꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯄꯗꯨꯅꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯗ꯭ꯔꯒꯅ ꯇꯣꯛꯆꯧ ꯀꯔꯤꯅꯣ? ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯌꯦꯡꯉꯨꯕ ꯍꯧꯖꯤꯛ, ꯌꯦꯡꯉꯨꯕ꯫ ꯇꯥꯕꯗ ꯎꯕꯗ ꯅꯣꯛꯀꯗꯕ ꯋꯥ ꯉꯥꯡꯒꯅꯨꯗ ꯃꯃꯥ꯫ ꯅꯪꯅ ꯌꯥꯝ ꯉꯝꯃꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯄꯥꯂꯤ ꯅꯥꯏꯅꯔꯒ ꯆꯥꯛ ꯊꯣꯡꯍꯜꯂꯨꯅꯦ꯫ ꯊꯣꯡꯍꯟꯒꯦ, ꯌꯦꯡꯉꯨꯀꯣ ꯅꯨꯄꯥ, ꯅꯪ ꯅꯃꯤꯠ ꯊꯤꯛꯅ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯑꯆꯧꯕ, ꯑꯇꯣꯝꯕ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯅꯣꯏ ꯑꯅꯤꯅ ꯄꯥꯂꯤ ꯅꯥꯏꯅꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯅꯒꯗꯕꯅꯤ꯫ ꯃꯗꯨ ꯇꯧꯅꯤꯡꯗ꯭ꯔꯦꯗꯅ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯅꯤ꯫ ꯍꯥꯏꯔꯕ ꯃꯣꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯅꯪ ꯅꯌꯥ ꯀꯨꯝꯂꯝꯃꯅꯤꯅꯦ꯫ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯒ ꯁꯥꯟꯅꯕ ꯀꯨꯝꯍꯩ꯫ ꯌꯦꯡꯕꯕꯨ ꯀꯜꯂꯗꯤ ꯀꯨꯝꯍꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯃꯣꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯣꯏꯁꯨ ꯌꯦꯡꯒꯦ ꯍꯥꯏꯔꯤꯗꯅ꯫ ꯑꯆꯧꯕ ꯊꯥꯗꯣꯏꯒ ꯃꯥꯒ ꯍꯦꯛ ꯎꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯎꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯗꯣꯏꯅ, ꯅꯣꯏ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯅꯣ ꯇꯥꯆꯧ? ꯏꯃꯥꯅ ꯃꯥ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯗ ꯇꯧꯕꯗ ꯋꯥꯔꯦ, ꯑꯩꯁꯦ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣꯏ꯫ ꯑꯗꯨꯗ ꯇꯥꯆꯧꯅ ꯀꯔꯤ ꯈꯨꯝꯂꯝꯃꯤꯕ? ꯑꯩꯅꯗꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯗꯣ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯣ ꯍꯥꯏꯔꯝꯃꯤꯗꯣ ꯌꯥꯝ ꯐꯔꯝꯅꯤ꯫ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗꯤ ꯄꯥꯅꯤꯡꯉꯕꯅꯤꯉꯣ ꯇꯥꯆꯧ꯫ ꯊꯥꯗꯣꯏ, ꯅꯪꯕꯨ ꯂꯩꯔꯪꯗꯒꯤ ꯈꯥꯕꯩꯅ ꯆꯠꯄꯒ ꯆꯐꯨ ꯊꯥꯡꯗꯕ ꯉꯝꯂꯗ꯭ꯔꯅꯦ? ꯉꯝꯃꯅꯤ ꯀꯩꯅꯣ ꯇꯥꯆꯧ, ꯑꯩꯕꯨ ꯌꯥꯝ ꯁꯣꯟꯕꯩ ꯃꯑꯣꯡꯗꯒ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯅꯪꯁꯨ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯊꯥꯗꯣꯏ꯫ ꯁꯣꯝꯗ ꯑꯇꯣꯝꯕ ꯃꯥꯁꯨ ꯃꯥꯒ ꯈꯪꯅꯕ ꯊꯥꯅꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯗꯨꯗ꯫ ꯑꯇꯣꯝꯕꯅ, ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯗ ꯊꯥꯅꯤꯜ꯫ ꯊꯥꯅꯤꯜ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯇꯥꯇꯣꯟ ꯑꯉꯥꯡ? ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯥ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝ ꯇꯧꯕ ꯉꯝꯃꯔꯣꯏ, ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯎ ꯁꯤꯅꯤ꯫ ꯅꯍꯥꯟꯗꯒꯤ ꯇꯥꯆꯧ ꯏꯕꯥꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯧꯔꯛꯏꯅꯤ, ꯑꯗꯨꯅ ꯋꯥꯕꯅ ꯂꯣꯏꯔꯦ꯫
ꯍꯩꯃ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯊꯥꯅꯤꯜ ꯅꯪꯅ ꯅꯣꯏ ꯌꯨꯝꯗ ꯂꯩꯕꯅꯤꯗꯅ ꯑꯁ ꯌꯥꯝ ꯄꯪꯉꯤꯗ ꯃꯁꯤ ꯅꯨꯄꯥꯁꯤ ꯄꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒꯩꯒ ꯀꯅꯥꯅ ꯍꯟꯗꯦ ꯑꯩꯅ ꯍꯜꯂꯁꯨ ꯃꯤꯒꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯌꯥꯝ ꯁꯤꯡꯕ ꯂꯩꯈ꯭ꯔꯦ ꯅꯪꯗꯤ ꯑꯩꯅ ꯍꯜꯂꯤ ꯍꯥꯏꯗꯅ ꯄꯪꯁꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ ꯍꯣ ꯑꯗꯨꯕꯨꯔꯣ ꯆꯦꯜꯂꯁꯤ ꯍꯥꯏꯕ ꯑꯩꯁꯨ ꯆꯍꯤꯁꯤ ꯈꯖꯤꯛ ꯂꯩꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯃꯥꯅ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯑꯋꯨꯟꯄꯣꯠ ꯂꯦꯞꯁꯤꯟꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤ ꯆꯦꯜꯂꯁꯤ ꯇꯥꯇꯣꯟꯅꯉꯥꯡ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯊꯥꯅꯤꯜ ꯑꯗꯨꯗꯤ ꯆꯦꯜꯂꯁꯤꯔꯥ ꯍꯣꯏ ꯂꯥꯎ ꯆꯦꯜꯂꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯅꯤꯜ ꯑꯃꯗꯤ ꯑꯇꯣꯝꯕ ꯅꯨꯄꯤ ꯆꯦꯜꯂꯝꯃꯤ ꯄꯤꯁꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗ ꯑꯆꯧꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯈꯜꯂꯤ ꯐꯩ ꯈꯪꯅꯤꯗꯨꯕꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯒꯦ ꯑꯉꯥꯡ ꯑꯣꯏꯅꯤꯡꯉꯣꯏꯁꯨ ꯄꯤꯁꯛ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤ ꯊꯥꯅꯤꯜꯗ ꯋꯥ ꯍꯪꯂꯛꯏ ꯄꯦꯝꯃ ꯅꯪꯗꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯊꯥꯅꯤꯜ ꯏꯀꯥꯏꯔꯞꯀ ꯇꯧꯗꯨꯅ ꯏꯃꯥ ꯊꯥꯅꯤꯜ ꯀꯧꯏ ꯍꯣꯏꯅꯦ ꯀꯧꯔꯝꯒꯅꯤꯁꯨ ꯈꯪꯉꯤ ꯏꯆꯥꯒꯤ ꯀꯨꯆꯨꯁꯤ ꯌꯥꯝ ꯐꯖꯩꯌꯦꯕ ꯍꯣꯏ ꯏꯃꯥ ꯀꯧꯏ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯄꯣꯛꯑꯦ ꯍꯥꯏꯗꯅ ꯊꯥꯅꯤꯜ ꯀꯧꯔꯤꯅꯦ ꯍꯥꯏꯌꯦ ꯏꯃꯥ ꯑꯗꯣ ꯏꯃꯧ ꯊꯥꯅꯤꯜꯗꯤ ꯆꯍꯤ ꯀꯌా ꯁꯨꯔꯕ ꯆꯍꯤ ꯄꯜꯂꯛꯄꯗꯨꯗ ꯍꯦꯟꯅ ꯏꯀꯥꯏꯔꯗꯨꯅ ꯏꯅꯐꯤꯒꯤ ꯃꯁꯤꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯃꯃꯥꯏꯗꯨ ꯁꯨꯝ ꯂꯨꯞꯊꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯃꯧꯒꯤ ꯆꯍꯤꯗꯤ 18 ꯆꯪꯉꯛꯏꯅꯦ ꯍꯥ ꯍꯣꯏꯗ ꯀꯥꯏꯗꯦꯗ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯇꯣꯝꯕꯗꯒꯤ ꯅꯪꯅ ꯍꯜꯂꯤꯁꯦ ꯆꯍꯤ 7-8ꯇꯤ ꯍꯜꯂꯦꯀꯣ ꯑꯧ ꯍꯣꯏ ꯏꯃꯥ ꯈꯪꯖꯩꯌꯦ ꯅꯃꯧ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯣ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯆꯠꯅꯅꯕ ꯅꯀꯨꯕ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯒ ꯋꯥ ꯈꯔ ꯇꯥꯟꯅꯔꯨꯈꯤꯒꯦꯀꯣ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯄꯤꯁꯛ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯥꯅꯤꯜ ꯋꯥꯏ ꯁꯪ ꯍꯥꯏꯔꯛꯏ ꯑꯁ ꯏꯀꯥꯏꯕꯅ ꯀꯔꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯃꯣꯏ ꯃꯃꯥꯗꯒ ꯍꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯅꯤꯜ ꯊꯤꯜꯂꯨꯕ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯕꯁꯨ ꯅꯨꯄꯤ ꯆꯦꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯤꯁꯛ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯅ ꯍꯟꯗꯛ ꯇꯧꯔꯤꯁꯤꯕꯣ ꯃꯊꯪ ꯅꯨꯄꯤꯒ ꯆꯦꯟꯁꯤꯜꯂꯛꯂꯗꯅ ꯐꯔꯦꯗ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯑꯩꯗꯤ ꯏꯃꯧ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯂꯨꯍꯣꯡꯕꯁꯨ ꯅꯨꯃꯤꯠ ꯑꯃꯗ ꯄꯨꯂꯞ ꯍꯦꯛ ꯂꯨꯍꯣꯡꯕꯤꯔꯒ ꯂꯣꯏꯔꯦ ꯀꯌꯥꯝ ꯋꯥꯕ ꯄꯣꯠꯅꯣ ꯁꯤꯕꯣ ꯑꯆꯧꯕ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯎꯔꯕꯣ ꯍꯩ ꯑꯆꯧꯕ ꯏꯃꯥꯁꯦ ꯅꯅꯥꯎ ꯅꯨꯄꯤ ꯊꯤꯜꯂꯨꯕ ꯍꯜꯂꯛꯄꯒ ꯐꯤ ꯍꯣꯡꯒꯦ ꯇꯧꯔꯤꯅꯦ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯉꯤ ꯆꯠꯂꯨ ꯈꯪꯉꯗꯤ ꯐꯔꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯏꯃꯥ ꯑꯆꯧꯕ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯑꯩꯅ ꯁꯤ ꯈꯪꯗꯅ ꯏꯇꯥꯎ ꯇꯣꯝꯕꯒꯤ ꯌꯨꯝꯗ ꯊꯩꯁꯦ ꯍꯥꯏꯗ꯭ꯔꯕ ꯊꯥꯗꯣꯏ ꯀꯩꯅꯣ ꯇꯥꯆꯧ ꯑꯩꯗꯤ ꯏꯀꯥꯏ ꯍꯥꯏꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯩꯕꯗꯣ ꯑꯗꯣ ꯅꯣꯏ ꯏꯃꯥꯗꯣ ꯍꯜꯂꯛꯍꯧꯗ꯭ꯔꯤꯕꯣ ꯍꯜꯂꯧꯔꯦ ꯆꯪꯉꯅꯤ ꯑꯗꯨꯅ ꯑꯩ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯑꯆꯧꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯤꯁꯛ ꯆꯪꯂꯛꯏ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯏꯃꯧ ꯑꯍꯜ ꯂꯩꯗꯨꯕꯣ ꯊꯥꯗꯣꯏ ꯃꯀꯣꯛꯇꯣ ꯐꯤꯅ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ 이모우디 안강 얌말리 세히 까야디 수랴 이마 아이기 세히 군 파기보다 ngairi 하이마 아두디 나나우 누반 할리다나 얌 안강니나 호이마 할라수 까이데다 따성나 할로이버니나 누피 아이시디 자히나 lep데 하리두디 이마 이스 이모우 할디 안강 오이나 왕강 바가시야 톡나 얌나 헤이크레다고 아우이마 카라이제이 나모세 왕강바 에코이 빠바나도 낭한바기 파레 두디 포타나바 떠오르고 호이마 asumna matam krahong kramatum asoba amadi atomba numit amatada luhongbirammi luhongba nonganbagi laidu katpa tansaduni thanil lai khurumge haiduna mamit hek usinbaga thadoina kaino inaw tawiduba thanil lai khurumba loiraduna hagolaklaga kaidawragi ise nanangna tawjari si ubidraba lai khurumini khuramliba aigisi mina laidin khurumlingaida jagat ngangnaroi sideisi udi haiba nate aisu lai khurum thorak libani masi nangi namituna udabraba aidi kamai udawrige isina lakpabo aidi lai khurum bagi mit usilaga leiraga adudi hando ai mu khurum ge lai khurum kainu isia ai thingdena isina lai khurum ba thingdrasu ai isina kai thamdoriba sanaba thamu kaino yahudi thing ge hawgalaglaga asiyaram laga thanil imungde sangkhirammi thadoi masu thanil na duk tharambadu nakal amada khara inthokraga sauna hairi tasawtu wakatradi yarusidi aigi duk thabam leitrebasidi yauki dangan khibagi hanubi mana engondaga chakat ngang masarduna
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯞ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯥꯗꯣꯏ꯫ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯨꯛꯂꯒ ꯏꯁꯧ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯤ ꯑꯃꯨꯛ ꯊꯥꯗꯣꯏ? ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯗꯨꯅ? ꯊꯥꯗꯣꯏ ꯗꯨꯞ ꯊꯥꯕꯗ ꯁꯦꯠꯄ ꯐꯅꯦꯛ ꯏꯟꯅꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯅꯥꯎ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯇꯥꯆꯧ꯫ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯥꯅ? ꯑꯩꯗꯣ ꯉꯔꯥꯡ ꯊꯦꯡꯅꯒ ꯇꯨꯝꯕꯗꯨꯗ ꯌꯨꯝ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯅ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯕ꯫ ꯅꯅꯥꯎ ꯅꯨꯄꯤ ꯍꯅꯨꯕꯤꯁꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯒ ꯂꯥꯏ ꯗꯨꯛ ꯊꯥꯕꯗ ꯃꯥꯅ ꯍꯥꯟꯅ ꯊꯥꯔꯦꯗꯅ ꯑꯗꯨꯒꯤꯅꯤ ꯉꯥꯡꯅꯔꯤꯗꯣ꯫ ꯑꯩꯅ ꯈꯔ ꯆꯪꯁꯤꯜꯂꯨ ꯈꯣꯠꯂꯨ ꯍꯥꯏꯔꯨꯕꯒꯤ ꯉꯟ ꯍꯧꯒꯠꯂꯨ ꯈꯣꯠꯂꯨ ꯇꯧꯔꯛꯏꯕ꯫ ꯏꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯏꯃꯥꯒ ꯕꯥꯖꯤꯒꯗ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ ꯇꯥꯆꯧ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯅꯤ꯫ ꯍꯥꯏꯒꯦ꯫ ꯏꯔꯥ ꯃꯥꯒꯨꯝꯕ ꯑꯉꯥꯡ ꯄꯦꯇꯋꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯗ ꯈꯠꯅꯕ ꯍꯧꯕ ꯃꯇꯤꯛꯂꯅꯦ꯫ ꯁꯣꯝꯗ ꯊꯥꯅꯤꯜ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯄꯨꯔꯣꯏꯕ ꯑꯇꯣꯝꯕꯗ ꯀꯟꯅ ꯏꯁꯧ ꯇꯧꯔꯤ꯫ ꯅꯣꯏꯒꯤ ꯅꯇꯩꯃ ꯑꯉꯥꯡꯁꯦ ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ꯫ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯅꯔꯤꯌꯦ, ꯀꯔꯤꯃꯨꯛ ꯇꯧꯅꯔꯤꯒꯦ ꯇꯩꯃꯒ? ꯊꯥꯅꯤꯜ ꯅꯪꯕꯣ ꯌꯥꯍꯧꯅ ꯊꯦꯡꯈꯩ ꯍꯧꯒꯠꯂꯛꯂꯒ ꯃꯥꯅ ꯂꯥꯏꯗꯨꯛ ꯊꯥꯐꯝ ꯂꯩꯇ꯭ꯔꯤ ꯆꯪꯁꯤꯜꯂꯨ ꯈꯣꯠꯂꯨꯅ ꯍꯥꯏꯔꯤꯕ ꯈꯪꯉꯕ? ꯌꯥꯍꯧ ꯊꯦꯡꯉꯗꯤ ꯃꯥ ꯂꯥꯏꯗꯨꯛ ꯊꯥꯗꯕ ꯌꯥꯃꯨꯛ ꯌꯥꯗ꯭ꯔꯕꯖꯥꯠ ꯇꯩꯃꯗꯨꯕꯣ꯫ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯇꯥꯇꯣꯟ ꯑꯉꯥꯡ꯫ ꯑꯗꯨꯅ ꯏꯃꯥꯒ ꯕꯥꯖꯤꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯊꯣꯛꯄꯤꯌꯨ꯫ ꯊꯕꯛꯁꯦ ꯑꯃꯅ ꯇꯧꯔꯗꯤ ꯑꯃꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯗꯅ꯫ ꯍꯣꯏ ꯑꯩ ꯍꯥꯏꯔꯒꯦꯁꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦꯀꯣ ꯇꯥꯇꯣꯟ ꯑꯉꯥꯡ꯫ ꯉꯥꯏꯈꯣ ꯊꯥꯅꯤꯜ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯈꯥꯃꯩꯁꯤꯅ ꯇꯥꯇꯣꯟ ꯑꯉꯥꯡ ꯅꯍꯥꯟꯋꯥꯏ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯗ ꯀꯧꯕꯅ ꯀꯧꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯇꯥꯇꯣꯟ ꯑꯉꯥꯡ ꯀꯧꯔꯛꯀꯅꯨ꯫ ꯑꯗꯨꯗꯤ ꯀꯔꯤ ꯀꯧ ꯍꯥꯏꯔꯤꯅꯣ? ꯇꯥꯇꯣꯟ ꯈꯛꯇꯃꯛ ꯀꯧꯔꯣ ꯍꯥꯏꯕ? ꯍꯣꯏ ꯀꯧꯔꯛꯀꯦ꯫ ꯑꯗꯣ ꯏꯃꯥ ꯕꯥꯖꯤꯗ ꯍꯥꯏꯕꯤꯌꯣꯗꯣ ꯍꯥꯏꯌꯨꯀꯣ ꯍꯧꯖꯤꯛꯃꯛ꯫ ꯍꯣꯏ ꯍꯥꯏꯔꯨꯔꯒꯦ꯫ ꯊꯥꯅꯤꯜ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈꯤꯔꯝꯃꯤ ꯉꯥꯡꯗꯅ꯫ ꯃꯁꯤꯒꯤ ꯏꯆꯦ ꯑꯉꯥꯡꯁꯦ ꯍꯩꯄꯥꯗꯤ ꯌꯣꯡꯀꯛ ꯁꯥꯕ ꯖꯥꯠꯅꯦꯕ꯫ ꯑꯗꯨꯅꯕꯨ ꯃꯌꯨꯝꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯅ ꯃꯌꯨꯝ ꯄꯥꯟꯊꯣꯔꯛꯏꯁꯤꯅꯤ ꯉꯟꯇꯥꯅ꯫ ꯊꯥꯗꯣꯏ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯅꯗꯨꯗ ꯃꯈꯨꯠꯅ ꯉꯥꯛꯇꯨꯅ ꯂꯦꯞꯂꯒ ꯀꯔꯤꯕ ꯏꯅꯥꯎ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯗꯨꯕꯣ ꯑꯃꯨꯛ ꯀꯥꯏꯔꯧꯗꯅ ꯇꯥꯍꯧꯗ꯭ꯔꯦꯕ ꯏꯆꯦ꯫ ꯏꯆꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯕꯥꯅꯤꯁꯦ ꯉꯔꯥꯡꯇ ꯂꯨꯍꯣꯡꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯧ ꯑꯅꯧꯕꯤ ꯉꯥꯛꯇꯅꯤ꯫ ꯊꯪꯅꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯀꯣ꯫ ꯅꯪꯕꯨꯗꯤ ꯏꯀꯥꯏꯔꯝꯃꯣꯏ ꯑꯉꯥꯡ ꯃꯤꯉꯝꯕꯤꯅꯤꯅ꯫ ꯏꯁ ꯍꯔꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯀꯥꯏꯅꯒ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ꯫ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯅꯣ ꯑꯉꯥꯎꯕꯤꯅꯤꯅ ꯅꯪꯗꯤ꯫ ꯍꯟꯗꯣꯛꯁꯦ, ꯏꯃꯥꯗ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯪꯂꯨꯒꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯒ ꯊꯝꯂꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯅꯤꯜꯅ꯫ ꯊꯥꯗꯣꯏ ꯆꯥꯎꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯩꯍꯧꯔꯒ ꯍꯥꯏꯍꯧꯏ꯫ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯇꯧꯒꯦꯕ ꯈꯪꯏ꯫ ꯇꯥꯆꯧꯗ ꯉꯟꯇꯥ ꯍꯧꯗꯣꯛꯍꯜꯂꯒ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯇꯧꯊꯣꯛꯀꯦꯕ꯫ ꯊꯥꯅꯤꯜ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯔꯦ꯫ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ? ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯂꯩꯍꯧꯒꯦꯅꯦ ꯃꯧ ꯑꯇꯣꯝꯕꯤ? ꯏꯃꯥ ꯈꯣꯡꯗ꯭ꯔꯨꯝ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯍꯧꯏ, ꯃꯥꯏꯔꯦꯜꯁꯨ ꯂꯩꯍꯧꯏ, ꯇꯣꯔꯕꯣꯠꯁꯨ ꯁꯦꯕꯣꯠꯁꯨ, ꯄꯥꯟꯒ ꯊꯥꯡꯖꯤꯡꯒꯁꯨ ꯂꯩꯍꯧꯏ ꯏꯃꯥ꯫ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯀꯔꯝꯕ ꯊꯣꯡꯉꯨꯒꯦ? ꯄꯥꯟꯒ ꯊꯥꯡꯖꯤꯡꯒꯗ ꯑꯣꯏꯅꯅꯦ ꯍꯦꯛ ꯏꯔꯣꯜꯂꯨ ꯃꯧ ꯑꯇꯣꯝꯕꯤ, ꯑꯗꯨꯒ ꯇꯣꯔꯕꯣꯠ ꯑꯗꯨꯅ ꯆꯝꯐꯨꯠ ꯑꯃ ꯍꯦꯛ ꯐꯨꯠꯁꯤꯜꯂꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ ꯕꯥꯖꯤꯗ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯗ꯭ꯔꯥ? ꯅꯨꯄꯥ ꯑꯃ ꯀꯔꯤꯕꯨ ꯈꯪꯕꯅꯣꯗ ꯃꯧ ꯑꯇꯣꯝꯕꯤ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯗ ꯊꯣꯡꯉꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯗꯣ ꯉꯥꯒꯨꯝꯕ ꯑꯃ ꯌꯥꯏꯕ꯭ꯔꯥ ꯇꯥꯎꯕ꯭ꯔꯥ ꯇꯧꯔꯕꯗꯤ ꯕꯥꯖꯤꯁꯦ ꯆꯥꯛ ꯈꯔ ꯆꯥꯕ ꯌꯥꯗꯧꯅꯤ꯫ ꯂꯥꯞꯇꯛꯅ ꯊꯕꯛ ꯁꯨꯔꯝꯕ ꯉꯧꯕ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯃꯧ ꯑꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯁꯤ ꯏꯄꯥꯗꯤ ꯑꯣꯟꯊꯣꯛꯅ꯫ ꯆꯍꯤ ꯀꯌꯥ ꯇꯥꯕ ꯐꯪꯂꯛꯇ꯭ꯔꯕ ꯋꯥꯍꯩꯅꯤ ꯉꯁꯤ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯣꯏ ꯕꯥꯖꯤꯌꯥ ꯌꯥꯔꯦꯀꯣ, ꯌꯥꯔꯦ ꯍꯥꯏꯔꯤꯉꯩꯗ ꯂꯦꯞꯄꯤꯍꯧꯔꯣ꯫ ꯊꯥꯅꯤꯜ ꯅꯣꯛꯂꯒ ꯃꯀꯨꯕꯣꯛꯇꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯥꯖꯤ ꯀꯔꯤ ꯉꯥ ꯆꯥꯅꯤꯡꯒꯦ? ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯥꯔꯒ ꯂꯩꯍꯜꯂꯨꯁꯦ ꯀꯩꯊꯦꯜꯗꯒꯤ꯫ ꯅꯃꯧ ꯑꯇꯣꯝꯕꯤꯗꯤ ꯂꯨꯍꯣꯡꯂꯛꯄꯗ ꯁꯦꯜ ꯁꯅꯥ ꯌꯥꯝꯅ ꯄꯨꯔꯦ꯫ ꯏꯀꯨ ꯏꯅꯦꯝꯅ ꯆꯥꯅꯤꯡꯕ ꯄꯤꯖꯕ ꯉꯝꯅꯕ ꯑꯄꯥꯝꯕꯗ ꯍꯥꯏꯕꯤꯌꯨ ꯕꯥꯖꯤ꯫ ꯏꯄꯥꯒꯤꯗꯤ ꯅꯣꯏꯒꯤ ꯉꯥ ꯇꯨꯡꯍꯟꯕꯤꯗꯣ ꯁꯤꯁꯦ ꯈꯨꯕꯥꯛꯃꯨꯛ ꯄꯥꯛꯄꯗꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗ꯫ ꯑꯗꯨꯗꯤ ꯕꯥꯖꯤ ꯇꯥꯇꯣꯟꯗ ꯂꯩꯍꯜꯂꯨꯔꯒꯦꯀꯣ꯫ ꯍꯣꯏ ꯂꯩꯍꯜꯂꯨ꯫ ꯊꯥꯅꯤꯜ ꯃꯅꯦꯝꯗ ꯃꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯥꯗꯤ ꯀꯔꯤꯅ ꯆꯥꯅꯤꯡꯒꯦ ꯏꯃꯥ? ꯃꯧ ꯑꯇꯣꯝꯕꯤ ꯏꯃꯥꯗꯤ ꯌꯥꯔꯦꯗ, ꯅꯀꯨꯕꯣꯛꯅ ꯆꯥꯅꯤꯡꯕꯗꯣ ꯏꯃꯥꯒꯤꯁꯨ ꯆꯥꯅꯤꯡꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯅꯕ ꯇꯨꯡꯍꯟꯕꯤꯗꯣ ꯑꯣꯏꯅ ꯂꯩꯍꯜꯂꯛꯑꯒꯦꯀꯣ꯫ ꯍꯣꯏ꯫ ꯊꯥꯅꯤꯜ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯉꯥ ꯂꯩꯅꯕ ꯁꯦꯜ ꯄꯤꯔꯝꯂꯒ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯗ꯫ ꯊꯥꯗꯣꯏꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯅꯤꯜ ꯏꯟꯁꯥꯡ ꯍꯥꯞꯄ ꯄꯣꯂꯥꯡꯗꯨ ꯊꯝꯂꯒ ꯁꯥꯎꯔꯥꯡꯅꯅ ꯏꯆꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯕꯗꯤ ꯏꯆꯦꯁꯨ ꯏꯆꯦꯅ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣꯃ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯅ ꯊꯣꯡꯂꯤꯕꯅꯤ꯫
ꯀꯩꯅꯣ ꯏꯅꯥꯎ ꯌꯥꯗ꯭ꯔꯕꯣ ꯌꯥꯍꯧ ꯊꯦꯡ ꯆꯥꯛ ꯈꯛꯇꯣ ꯇꯧꯕꯤꯔꯒꯅꯨ ꯗꯩꯁꯦ ꯇꯧꯕꯒꯤ ꯇꯧꯕ ꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯒꯦ ꯊꯣꯛꯄꯤꯔꯛꯑꯣ ꯌꯥꯍꯧ ꯊꯦꯡ ꯆꯒꯥ ꯀꯣꯠꯇꯣ ꯇꯧꯕꯤꯔꯒꯅꯨ ꯗꯩꯁꯦ ꯇꯧꯕꯒꯤ ꯇꯧꯕ ꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯒꯦ ꯊꯣꯛꯄꯤꯔꯛꯑꯣ ꯌꯥꯍꯧ ꯊꯦꯡꯅ ꯆꯒꯥ ꯀꯣꯠꯀꯦꯔꯥ ꯌꯥꯍꯧ ꯉꯟꯕꯤꯅ ꯆꯒꯥ ꯀꯣꯠꯀꯦꯔꯥ ꯑꯩꯈꯣꯏꯗꯤ ꯊꯣꯡꯉꯦ ꯆꯥꯛ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯌꯥꯝ ꯑꯋꯣꯛꯄ ꯁꯥꯗꯒꯨꯝ ꯁꯤꯁꯦ ꯑꯋꯣꯛꯄ ꯁꯥꯔꯤꯁꯦ ꯑꯩꯔꯣ ꯅꯪ ꯂꯣꯏꯅ ꯌꯥꯝ ꯇꯧꯅꯤꯡꯂꯕꯗꯤ ꯇꯧꯔꯣ ꯊꯕꯛꯁꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯅꯝꯂꯒ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯊꯥꯅꯤꯜ ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯍꯜꯂꯤ ꯀꯥꯏꯅ ꯑꯩꯅ ꯀꯤꯕꯤꯗꯧꯁꯤ ꯃꯉꯥꯏꯅꯦ ꯍꯥꯏꯌꯨ ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯒꯦ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯝꯕ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯉꯧꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯏꯅ ꯏꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯀꯔꯤꯅꯣꯝ ꯍꯥꯏꯅꯤꯡ ꯃꯥꯜꯂꯦ ꯏꯅ ꯏꯅ ꯂꯥꯛꯏꯗꯣ ꯑꯩꯈꯣꯏꯅꯤꯒꯤ ꯏꯅꯥꯛꯁꯤꯗ ꯄꯤꯁꯛ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯃꯥꯁꯨ ꯌꯦꯡꯂꯗꯨꯅ ꯉꯔꯥꯡꯗ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯀ ꯍꯥꯏꯗꯧꯔꯤꯕ ꯆꯥꯂꯝꯃꯣꯏꯕꯁꯦ ꯈꯪꯗꯦꯗ ꯃꯃꯥ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯧꯔꯛꯏꯁꯦ ꯃꯌꯥꯝꯕ ꯑꯍꯜ ꯑꯆꯧꯕꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯂꯧꯕ ꯑꯗꯨꯒ ꯑꯇꯣꯝꯕꯅ ꯅꯨꯄꯤ ꯑꯍꯜ ꯂꯧꯕ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯂꯥꯏꯁꯤꯁꯨ ꯊꯣꯛ ꯅꯥꯏꯅꯕꯨ ꯖꯨꯔꯥ ꯁꯦꯝꯃꯩꯅꯦ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯍꯣ ꯃꯣꯏ ꯕꯥꯖꯤ ꯑꯗꯨꯅꯕꯨ ꯍꯥꯏꯅꯔꯤꯕꯗꯨꯅꯦ ꯆꯥꯟꯅꯕ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏ ꯑꯍꯤꯡ ꯇꯨꯝꯗꯦ ꯍꯥꯏꯗꯅ ꯑꯇꯣꯝꯕꯅ ꯇꯥꯆꯧꯅ ꯑꯍꯜꯅꯤꯅ ꯇꯥꯆꯧꯅ ꯍꯥꯟꯅ ꯍꯧꯗꯣꯛꯄꯤꯔꯣ ꯋꯥꯗꯣ ꯍꯣꯏ ꯑꯩꯅ ꯑꯍꯜ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯍꯥꯟꯅ ꯍꯧꯗꯣꯛꯂꯒꯦ ꯋꯥꯁꯦ ꯑꯗꯨꯒꯅꯦ ꯇꯣꯝꯕ ꯑꯩꯅ ꯋꯥ ꯍꯧꯗꯣꯛꯈꯤꯕꯒ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯗ ꯁꯠ ꯂꯥꯎꯅ ꯋꯥꯄꯥꯡꯁꯤꯜꯂꯛꯀꯗꯕꯅꯤꯀꯣ ꯍꯣꯏ ꯇꯥꯆꯧ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯥ ꯑꯖꯦ ꯄꯤꯁꯛ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯌꯦꯡꯂꯛꯂꯒ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯑꯆꯧꯕ ꯋꯥ ꯑꯝꯇ ꯇꯧꯅꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯧꯔꯤꯕꯣ ꯑꯇꯣꯝꯕ ꯅꯣꯛ ꯍꯥꯏꯖꯤꯜꯂꯣꯅꯦ ꯍꯣꯏ ꯇꯥꯆꯧ ꯍꯥꯏꯖꯤꯜꯂꯒꯦ ꯃꯥ ꯁꯨꯝꯗꯧꯕꯅꯤ ꯏꯇꯩꯃꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯇꯗ ꯄꯨꯂꯞ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯦ ꯑꯗꯨꯅ 이따이마가 마가 갓나버기 마삭세 아둠 오이라바 어떤 바지가 이마가나 파가다바 마 칸비라가 마 원이부 갓나다나마 신비유 하게 도보니 ꯌꯥꯝ ꯐꯖꯩꯅꯦ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯒꯤ ꯋꯥꯁꯦ ꯇꯥꯕ ꯐꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯃꯥꯗꯤ ꯃꯣꯏꯕꯖꯤꯌꯥ ꯅꯪꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯏꯃꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯃꯣꯏꯕꯖꯤ ꯅꯪꯁꯨ ꯀꯔꯤꯅꯣ ꯈꯔꯗꯤ ꯍꯥꯏꯈꯣꯗꯅ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯗ ꯍꯥꯏ ꯃꯃꯥ ꯑꯩꯅꯦ ꯏꯃꯨꯡ ꯄꯨꯕꯒꯤ ꯋꯥꯔꯤꯗ ꯑꯩ ꯌꯥꯎꯍꯜꯂꯛꯀꯅꯤ ꯀꯣ ꯑꯩꯒꯤꯗꯤ ꯅꯣꯏꯅ ꯐꯅꯤꯗꯣ ꯑꯗꯨꯝ ꯇꯧ ꯑꯗꯨꯅ ꯌꯥꯗ ꯌꯥꯏ ꯇꯧꯕꯗꯕꯨ ꯑꯩꯒꯤꯗꯤ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯆꯥꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯛꯄꯁꯤꯅ ꯌꯥꯔꯦ ꯑꯗꯨꯅ ꯃꯃꯥ ꯅꯪꯅ ꯐꯅꯕꯗꯨꯝ ꯍꯥꯏꯈ꯭ꯔꯣꯀꯣ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇꯦꯀꯣ ꯃꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯧꯕ ꯃꯥꯅ ꯄꯥꯏꯔꯝꯕ ꯌꯣꯠꯄꯥꯛ ꯑꯗꯨ ꯄꯨꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯤꯁꯛ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯣꯏ ꯑꯅꯤꯒ ꯑꯩꯒ ꯈꯛꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯧ ꯑꯅꯤꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯃꯉꯥ ꯈꯟꯅꯔꯁꯤꯀꯣ ꯑꯆꯧꯕꯅ ꯑꯇꯣꯝꯕ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯕ ꯅꯪꯕꯣ ꯑꯇꯣꯝꯕ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯇꯥꯆꯧ ꯄꯤꯁꯛꯅ ꯃꯧ ꯑꯇꯣꯝꯕꯤꯅ ꯉꯥ ꯂꯩꯍꯜꯂꯨꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯨꯔꯕ꯭ꯔꯣ ꯅꯪꯕꯨ ꯑꯇꯣꯝꯕ ꯏꯃꯥ ꯆꯥꯛꯇꯣ ꯏꯇꯩꯃꯅ ꯊꯣꯡꯍꯧꯏ ꯍꯥꯏꯌꯦ ꯑꯗꯨꯅ ꯉꯥꯗꯣ ꯇꯥꯆꯧꯅ ꯑꯣꯏꯅ ꯂꯩꯔꯨꯔꯅꯤ ꯑꯩꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯀꯥꯟꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯀꯔꯤꯑꯕ ꯑꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯕꯅꯤꯅ ꯃꯥꯅ ꯑꯣꯏꯅ ꯉꯥꯗꯣ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯄꯤꯁꯛ ꯑꯩꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤꯀꯣ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯃꯧ ꯑꯅꯤ ꯑꯃꯗꯤ ꯄꯤꯕꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯄꯤꯁꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥ ꯍꯥꯏꯅꯔꯤ ꯄꯤꯁꯛꯅ ꯌꯦꯡꯉꯣꯏ ꯃꯧ ꯑꯅꯤꯃꯛ ꯃꯨꯟꯅ ꯇꯥꯎꯀꯣ ꯉꯁꯤꯅꯅꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯋꯥꯈꯜ ꯑꯃꯠꯇ ꯆꯣꯏꯊꯣꯛꯅꯗꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯥꯅꯤꯜ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯄꯣꯛ ꯇꯥꯖꯒꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯣꯡꯃꯇꯗ ꯂꯨꯍꯣꯡꯂꯛꯄ ꯃꯧ ꯑꯅꯧꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅꯅꯦ ꯑꯃꯅ ꯋꯥꯏ ꯁꯤꯖꯤꯟꯈ꯭ꯔꯕ ꯑꯃꯅ ꯋꯥꯏ ꯍꯦꯛꯇ ꯇꯩꯌꯨ ꯑꯃꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯕ ꯑꯃꯅ ꯏꯟꯁꯥꯡ ꯍꯦꯛꯇ ꯁꯦꯝꯖꯤꯜꯂꯨ ꯑꯃꯅ ꯐꯤ ꯁꯨꯈ꯭ꯔꯕ ꯑꯃꯅ ꯏꯁꯤꯡ ꯍꯦꯛꯇ ꯍꯣꯟꯖꯤꯜꯂꯨ ꯈꯪꯂꯕ꯭ꯔꯥ ꯚꯥꯞ ꯇꯥꯔꯗ꯭ꯔꯣ ꯃꯧ ꯑꯅꯤꯃꯛ ꯇꯥꯖꯔꯅꯤꯅꯦ ꯄꯣꯛ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯤꯊꯍꯧꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯅꯁꯥꯅ ꯈꯪꯅ ꯁꯤꯟꯗꯣꯛꯅꯔꯣꯀꯣ ꯑꯗꯨꯝ ꯍꯣꯏꯅꯦ ꯄꯣꯛ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯧ ꯑꯅꯤꯗꯨ ꯃꯅꯦꯝꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ ꯊꯥꯗꯣꯏ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯊꯥꯅꯤꯜ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯗꯨꯅ ꯅꯨꯔꯥ ꯆꯐꯨꯗꯨ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯆꯦꯅ ꯀꯣꯟ ꯐꯦꯡꯕꯗꯨꯗ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯂꯒ ꯄꯪꯍꯩꯗ ꯍꯩꯖꯤꯜꯂꯤ ꯀꯣꯟ ꯆꯥꯝꯅꯕ ꯍꯥꯞꯂꯤꯕ ꯈꯨꯗꯦꯡ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯥꯎꯅ ꯍꯥꯏꯔꯛꯏ
ꯀꯩꯅꯣ ꯏꯅꯥꯎ ꯅꯪꯅ ꯇꯧꯏꯁꯦ ꯍꯥ ꯊꯥꯅꯤꯜꯅ ꯉꯛꯅ ꯍꯪꯂꯛꯏ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯩꯗꯤ ꯏꯆꯦꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯗꯕꯗꯨꯗ ꯀꯣꯟ ꯆꯥꯝꯅꯕ ꯏꯁꯤꯡ ꯁꯣꯛꯄꯤꯕꯅꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯣꯟ ꯆꯥꯝꯅꯕ ꯏꯁꯤꯡ ꯁꯣꯛꯄꯤꯔꯣ ꯍꯥꯏꯒꯦ ꯍꯥ ꯑꯩ ꯏꯅꯥꯏꯅꯅꯦ ꯑꯗꯨꯝ ꯁꯣꯛꯆꯒꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯣ ꯑꯉꯥꯡꯅ ꯍꯦꯔꯦ ꯏꯆꯦ ꯑꯉꯥꯡ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯕꯤꯔꯛꯀꯅꯨꯗ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯌꯥꯝꯕ ꯏꯇꯩꯅ ꯂꯧꯕꯒꯤ ꯃꯤꯡꯒꯧꯅ ꯌꯥꯗꯗꯨꯅ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯅꯪꯉꯣꯟꯗ ꯏꯆꯦ ꯀꯧꯕꯤꯕꯁꯤꯗ ꯏꯆꯦꯗꯤ ꯌꯥꯝꯅ ꯋꯥꯡꯉ ꯃꯥꯜꯂꯦꯅꯦ ꯍꯣ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯑꯣꯏꯒꯦꯔꯥ ꯉꯁꯤꯒꯤ ꯉꯥꯈꯥꯕꯨ ꯑꯣꯏꯒꯦꯔꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯅꯪꯅ ꯏꯆꯦ ꯀꯧꯔꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯈꯪꯉꯕ ꯃꯇꯦꯡ ꯇꯧꯕꯤꯕꯒꯤ ꯋꯥꯅꯤ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯇꯣꯛꯆꯧꯅ ꯑꯗꯨꯗꯤ ꯅꯊꯟꯇ ꯇꯧꯖꯍꯧꯔꯣꯁꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯅ ꯍꯥꯏꯍꯧꯏ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯁꯝꯁꯤ ꯇꯥꯟꯅꯔꯒ ꯍꯦꯛ ꯐꯣꯏꯗꯠꯂꯨ ꯈꯣꯏꯗꯧꯁꯤ ꯁꯥꯒꯠꯂꯦ ꯍꯋꯥꯅꯤ ꯃꯃꯧ ꯑꯅꯤꯅ ꯃꯅꯤꯡꯗ ꯈꯠꯅꯕꯗꯨ ꯇꯥꯕꯗ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯖꯔꯤ ꯍꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯧꯕ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯄꯤꯁꯛ ꯏꯕꯦꯝꯃ ꯅꯣꯡꯃꯇꯗ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯂꯨꯍꯣꯡꯂꯒ ꯃꯧ ꯑꯅꯤꯅ ꯊꯧꯒꯜ ꯇꯧꯗꯅ ꯐꯝꯖꯥ ꯆꯥꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯛꯇꯦ ꯏꯃꯧ ꯑꯅꯤꯒꯤ ꯊꯕꯛ ꯐꯕ ꯃꯇꯧꯗ ꯑꯃꯨꯛ ꯀꯩꯗꯧꯅꯔꯕꯅꯣ ꯈꯪꯗꯦ ꯃꯅꯤꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯇꯧꯅꯔꯁꯤꯅ ꯉꯧꯕꯅ ꯅꯥꯀꯟꯗꯒꯤ ꯀꯔꯤ ꯈꯜꯂꯤꯅꯣꯅꯦ ꯃꯃꯥ ꯅꯄꯨꯔꯣꯏꯕ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯐꯥꯎ ꯍꯦꯛ ꯈꯪꯗꯈꯩ ꯑꯣ ꯀꯔꯤꯁꯨ ꯈꯟꯖꯗꯦꯀꯣ ꯑꯩ ꯃꯣꯏ ꯕꯖꯤꯌꯥ ꯑꯗꯨꯗꯤꯁꯦ ꯑꯩꯒꯤ ꯉꯕꯨꯡ ꯈꯥꯎꯁꯦ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨꯁꯣ ꯍꯩ ꯑꯗꯨꯒꯅꯦ ꯃꯐꯝ ꯆꯥꯅꯗꯤ ꯊꯅꯝꯃꯨꯀꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯊꯕꯛ ꯆꯠꯄꯗ ꯑꯃꯨꯛ ꯄꯨꯗꯣꯏꯅꯤ ꯍꯣꯏꯗ ꯊꯝꯖꯔꯝꯒꯦꯗ ꯑꯩꯁꯤꯕꯨ ꯄꯣꯠꯊꯝꯐꯝ ꯌꯥꯝ ꯆꯥꯗꯕꯤ ꯑꯣꯏꯅꯁꯨ ꯂꯧꯕꯤꯅꯨꯗ ꯃꯣꯏ ꯕꯖꯤ ꯑꯗꯨꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯃꯃꯥ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯉꯥꯛꯅꯣ ꯃꯣꯏ ꯕꯖꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯥꯟꯅꯒꯤ ꯄꯤꯁꯛ ꯅꯠꯇ꯭ꯔꯦꯗꯅ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥ ꯅꯪꯕꯨ ꯈꯪꯗꯤ ꯈꯪꯕꯤꯔꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯐꯥꯎꯗꯤ ꯃꯣꯏ ꯕꯖꯤꯁꯨ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯊꯥꯅꯤꯜ ꯏꯃꯨꯡ ꯃꯪꯒꯣꯟ ꯋꯥꯏ ꯇꯥꯁꯤꯜꯂꯤ ꯊꯥꯗꯣꯏꯁꯨ ꯅꯨꯔꯥ ꯆꯐꯨꯗꯨ ꯄꯥꯏꯔꯗꯨꯅ ꯋꯥꯏ ꯇꯩꯕ ꯍꯧꯒꯠꯂꯛꯏ ꯄ꯭ꯔꯞ ꯊꯥꯅꯤꯜ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯗ꯭ꯔꯤꯌꯦ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯊꯥꯗꯣꯏ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ ꯋꯥꯏ ꯇꯩꯅ ꯏꯅꯥꯎ ꯈꯔ ꯊꯨꯅ ꯁꯤꯠꯆꯤꯜꯂꯛꯑꯣ ꯅꯪꯒꯤ ꯁꯨꯝꯖꯤꯠꯇꯣ ꯑꯩꯁꯨ ꯈꯔ ꯊꯨꯅ ꯂꯣꯏꯅꯕ ꯇꯩꯁꯤꯜꯂꯛꯀꯦ ꯋꯥꯏꯁꯦ ꯏꯆꯦꯅ ꯇꯩꯔꯤꯕ ꯅꯥꯀꯟꯗꯣ ꯋꯥꯏ ꯁꯤꯠꯇ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯏꯆꯦ ꯍꯦꯔꯩꯅ ꯈꯣꯟꯒ ꯋꯥꯡꯅꯒꯨꯝꯁꯤꯗ ꯅꯪꯒꯤ ꯋꯥꯏ ꯁꯤꯠꯐꯝ ꯊꯣꯛꯄꯗꯣ ꯁꯠ ꯊꯨꯅ ꯁꯤꯠꯀꯣ ꯂꯦꯞꯇꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯍꯣꯏ ꯑꯗꯨꯗꯤ ꯁꯤꯠꯂꯒꯦꯀꯣ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯁꯨꯝꯖꯤꯠꯇꯨ ꯐꯠ ꯇꯧꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯁꯤꯠꯂꯤ ꯁꯨꯝꯖꯤꯠ ꯑꯗꯨꯅ ꯃꯁꯦ ꯊꯥꯗꯣꯏꯗꯒꯁꯨ ꯐꯠꯀ ꯊꯦꯡꯂꯒ ꯐꯖꯅ ꯇꯞꯅ ꯔꯦꯟꯖꯅ ꯁꯤꯠꯂꯨ ꯌꯥꯗ꯭ꯔꯣ ꯏꯅꯥꯎ ꯅꯪꯕꯣ ꯍꯧꯖꯤꯛꯇꯤ ꯏꯆꯦꯅ ꯁꯠ ꯊꯨꯅ ꯁꯤꯠꯂꯨ ꯍꯥꯏꯈꯤꯗꯥꯏꯅꯦ ꯏꯆꯦꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯨꯅ ꯂꯣꯏꯅꯕ ꯁꯤꯠꯂꯤꯕꯅꯤ ꯅꯅꯥꯎꯁꯨ ꯊꯨꯅ ꯁꯤꯠꯂꯨ ꯍꯥꯏꯔꯁꯨ ꯇꯞꯅ ꯔꯦꯟꯖꯅ ꯁꯤꯠꯂꯨ ꯁꯨꯝꯖꯤꯠꯇꯣ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯃꯤꯉꯣꯟꯗꯒ ꯄꯪꯀꯟꯗ ꯀꯜꯂꯦ ꯁꯨꯝꯖꯤꯠꯇꯨꯅ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯃꯤꯅ ꯊꯦꯡꯕ ꯑꯣꯏꯔꯕꯗꯤ ꯋꯥ ꯉꯥꯡꯅꯔꯣꯏ ꯁꯤꯁꯦ ꯏꯆꯦꯅ ꯊꯦꯡꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯤ ꯋꯥꯏꯁꯦ ꯄꯪꯇꯩꯗ ꯇꯩꯁꯤꯟꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯅ ꯉꯝꯍꯟꯈꯤꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯅꯨꯔꯥꯗꯨꯅ ꯁꯤꯠꯇ꯭ꯔꯤꯕ ꯖꯒꯥꯗꯨ ꯐꯥꯎꯕ ꯂꯥꯝꯗꯅ ꯋꯥꯏ ꯇꯩꯁꯤꯜꯂꯝꯃꯤ ꯊꯥꯅꯤꯜ ꯁꯥꯎꯅ ꯌꯥꯝ ꯇꯩꯅꯤꯡꯂꯕꯅꯤ ꯋꯥꯏꯗꯣ ꯇꯩꯍꯧꯔꯣ ꯅꯪ ꯑꯗꯣ ꯁꯨꯝꯖꯤꯠꯁꯤꯁꯨ ꯅꯪ ꯑꯗꯨꯝ ꯁꯤꯠꯂꯧꯔꯣ ꯑꯩꯗꯤ ꯆꯪꯉꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯅꯤꯜ ꯁꯨꯝꯖꯤꯠꯇꯨ ꯂꯪꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯃꯅꯥꯎꯅꯨꯄꯤꯅ ꯉꯝꯈꯤꯕꯒꯤ ꯃꯑꯣꯡꯁꯤꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯍꯥꯏꯍꯧꯏ ꯃꯁꯤꯒꯤ ꯑꯉꯥꯡ ꯐꯥꯔꯒ ꯂꯩꯕꯤ ꯑꯔꯤꯕꯤꯁꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯇꯣꯔꯤ ꯃꯁꯤ ꯅꯣꯡꯃ ꯉꯝꯊꯣꯛꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯉꯥꯡꯅ ꯑꯍꯟ ꯁꯥꯕꯤꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯑꯩꯒꯤ ꯈꯨꯠꯆꯥꯎꯁꯤꯅ ꯃꯃꯥꯏ ꯑꯄꯤꯛꯄꯁꯤ ꯊꯥꯖꯤꯟ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯩꯅ ꯏꯆꯦꯒ ꯀꯧꯕꯤꯕꯁꯤꯗꯃꯛ ꯉꯧꯕ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯏꯪꯈꯣꯜꯗꯒꯤ ꯇꯥꯕꯗ ꯃꯊꯟꯇ ꯅꯣꯛꯆꯔꯤ ꯅꯨꯡꯉꯥꯏꯗꯀꯣ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯊꯕꯛ ꯐꯕꯤ ꯏꯃꯧ ꯑꯅꯤ ꯂꯩꯗꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯡꯅꯕ ꯆꯩꯅꯕ ꯇꯥꯕꯗ ꯅꯥꯀꯣꯡꯀꯁꯤ ꯏ ꯇꯥꯔꯤꯗ ꯑꯩꯗꯤ ꯃꯣꯏ ꯕꯖꯤ ꯇꯥꯕꯗ ꯀꯟꯕꯤꯌꯨꯀꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯐꯤꯕꯝ ꯌꯥꯝ ꯂꯨꯔꯕꯅꯤꯀꯣ ꯍꯥꯟꯅꯒꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯒ ꯑꯩꯈꯣꯏ ꯑꯅꯤꯈꯛꯀ ꯑꯃꯨꯛ ꯈꯠꯅꯅꯤ ꯑꯃꯨꯛ ꯆꯩꯅ ꯇꯧꯗꯅ ꯅꯣꯛꯇꯅ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯑꯃ ꯉꯥꯡꯅꯤ ꯑꯃꯅ ꯋꯥꯔꯧꯈꯤꯅꯤ ꯑꯃꯗ ꯉꯥꯡꯅꯤ ꯑꯃꯅ ꯋꯥꯔꯧꯈꯤꯅꯤ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟ ꯃꯣꯏꯒꯤ ꯀꯨꯝꯍꯩꯁꯤ ꯌꯦꯡꯁꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯔꯝꯅ ꯂꯣꯏꯅꯕ ꯍꯥꯏꯗꯣ ꯈꯪꯗꯣꯛꯁꯤ ꯍꯣꯏ ꯌꯦꯡꯁꯤ ꯃꯃꯥ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯃꯧ ꯑꯅꯤꯁꯤꯗ ꯏꯃꯧ ꯑꯇꯣꯝꯕꯤ ꯊꯥꯅꯤꯜꯅ ꯃꯤꯔꯣꯜ ꯈꯔ ꯇꯥꯕꯗꯧꯅ ꯎꯏꯅꯦ ꯃꯃꯥ ꯊꯕꯛ ꯑꯃ ꯇꯧꯕꯗꯁꯨ ꯅꯥꯠꯄꯨꯁꯨ ꯇꯥꯏ ꯑꯍꯟꯁꯤꯗꯤ ꯑꯉꯥꯡꯅ ꯑꯍꯜ ꯁꯥꯕꯅꯤꯅ ꯇꯥꯏꯕꯪ ꯄꯥꯜꯂ ꯃꯩꯇꯧ ꯇꯧꯏꯅꯦ ꯊꯕꯛ ꯇꯧꯕꯗꯁꯨ ꯀꯌꯥ ꯅꯥꯠꯄꯨ ꯇꯥꯗꯦ ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯍꯦꯛꯇ ꯁꯝꯃꯤ
ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯆꯤꯝꯕꯥꯜ ꯀꯥꯡꯊꯣꯛꯇꯨꯅ ꯍꯥꯏꯕ ꯌꯥꯗꯦ ꯃꯣꯏꯕꯁꯤ ꯊꯥꯅꯤꯜ ꯏꯪꯈꯣꯜꯗ ꯍꯧꯕ ꯊꯕꯤꯗꯨ ꯍꯦꯛꯇꯨꯅ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯅ ꯏꯪꯈꯣꯜ ꯁꯨꯔꯤꯕꯗꯨ ꯋꯥꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯊꯕꯤ ꯆꯝꯐꯨꯠ ꯐꯨꯠꯂꯗꯨꯅ ꯄꯨꯊꯣꯔꯛꯏ ꯏꯃꯥ ꯕꯥꯖꯤꯌꯥ ꯆꯝꯐꯨꯠꯁꯦ ꯀꯗꯥꯏꯗ ꯊꯝꯖꯔꯝꯃꯨꯒꯦ ꯉꯧꯕꯅ ꯊꯝꯃꯣ ꯊꯝꯃꯣ ꯑꯗꯨꯋꯥꯏꯗꯨꯗ ꯃꯧꯇꯣꯟ ꯑꯗꯨꯗꯤ ꯁꯤꯗ ꯊꯅꯝꯃꯒꯦꯀꯣ ꯕꯥꯖꯤꯌꯥ ꯍꯣꯏ ꯍꯣꯏ ꯏꯃꯥꯒꯤꯁꯨ ꯕꯥꯖꯤꯒꯤꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯊꯅꯝꯂꯒꯦ ꯍꯣꯏ ꯍꯣꯏ ꯊꯝꯂꯣ ꯈꯖꯤꯛ ꯏꯪꯕꯒ ꯆꯥꯔꯒꯦ ꯑꯗꯣ ꯃꯧꯇꯣꯟ ꯅꯪꯒꯤ ꯆꯝꯐꯨꯠꯇꯨꯕꯨ ꯀꯔꯤ ꯀꯔꯤ ꯊꯥꯛꯀꯦ 이마 시니 kharaga thum khitanga hapi bazidi champutta thum khara heg hapaduda o yare dudi adu ima asidi kari sang thongugya ngasa ayuksu isina irona ba tham yendem do kangsoi thongline na thongbada sabasu amta yaramleroi aduna kharangana thonggi saksi ima hoida imau nai ba summi insangdi nakuna sabu yagadaba ma hekta thongsiloda mauton inemgidi yada yare ihe aidi imana imungi maramna khangbanina imado oina ahangure sauba yade ko bazia kaidida ado bazia kari sang thongugya bazina saning ba mek tai biyo namok na hauna thongjage bazia ngauba nge khali kari sang saningi khumsige kuina matam lobudi ya aduna di ama hekta khumjilagi da sidi mokton ikudi sagola wai thongbada nga ayai bu thaklaga thongma saningi de adudi bazi sagola wai thonglage ko nga ayai besu mayam ma lehowi hoi thongo mokton thanil maroi khara heklaga imungde sangkhre ngyak leibaga thadoisu torbo champut phutladuna puthoraklammi ima bazia champut somda leijari pisak tapna soli nimidang sak saba ya do mandi mu tawrisi champut marolani sasiladi hꯧꯖꯤꯛꯇ ꯃꯧꯇꯣꯅ ꯄꯨꯊꯣꯔꯛꯄ ꯊꯕꯤ ꯆꯝꯐꯨꯠ ꯆꯥꯈꯤꯕꯗ ꯉꯥꯏꯔꯤ ꯃꯧ ꯑꯍꯜꯅ ꯑꯃꯨꯛ ꯆꯝꯐꯨꯠ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏ ꯉꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯊꯝꯃꯣ ꯃꯧꯍꯟ ꯍꯣꯏ ꯕꯥꯁꯤ ꯑꯩꯈꯣꯏ ꯅꯦꯝꯄꯣꯛꯁꯦ ꯃꯅꯥ ꯄꯪꯉ ꯃꯥꯜꯂꯦ ꯕꯥꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯆꯪꯈ꯭ꯔꯦ ꯉꯧꯕꯅ ꯑꯩ ꯃꯃꯥ ꯆꯝꯐꯨꯠꯁꯤ ꯆꯥꯔꯤꯉꯩꯗ ꯆꯥꯎꯔꯁꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯅꯪꯕꯨ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯌꯥꯔꯔꯣꯏ ꯍꯣꯏ ꯆꯥꯔꯁꯤ ꯃꯣꯏ ꯕꯥꯁꯤ ꯉꯧꯕ ꯑꯅꯤꯁꯨꯕ ꯃꯔꯣꯟꯒꯤ ꯆꯝꯐꯨꯠ ꯆꯥꯅ ꯍꯥꯏꯔꯛꯏ ꯁꯤꯅꯤ ꯍꯩꯉꯥꯟꯗꯒꯤ ꯍꯦꯟꯅ ꯊꯨꯝꯈ꯭ꯔꯦꯅꯦ ꯃꯃꯥ ꯊꯨꯝꯂꯁꯨ ꯆꯥꯗꯕꯗꯤ ꯌꯥꯗꯦꯗꯣ ꯃꯣꯏ ꯕꯥꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯥꯔꯨꯗꯕꯗ ꯍꯥꯏꯈꯤꯗꯣꯏꯅꯤ ꯅꯃꯧ ꯑꯅꯤꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯌꯦꯗꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯃꯃꯥ ꯂꯨꯗꯧꯔꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯗꯣꯔꯤꯕꯁꯦ ꯃꯃꯥ ꯃꯣꯏ ꯕꯥꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯅꯨ ꯍꯥꯎꯏ ꯇꯝꯃ ꯍꯥꯏꯔꯒ ꯆꯥꯕꯤꯌꯣ ꯈꯨꯗꯤꯡꯃꯛ ꯃꯤꯒꯤ ꯃꯆꯥ ꯄꯤꯕ 5-6 ꯄꯣꯛꯄꯒꯤ ꯏꯃꯨꯡꯅ ꯀꯝꯗꯧꯕꯅꯣ ꯄꯤꯁꯛ ꯑꯩꯒꯤ ꯏꯆꯥ ꯄꯤꯕ ꯑꯅꯤꯈꯛ ꯄꯣꯛꯄꯁꯤ ꯐꯥꯎꯕ ꯋꯥꯈ꯭ꯔꯦ ꯃꯃꯥ ꯃꯤꯒꯤꯅ ꯁꯪꯃꯥ ꯂꯦꯡꯃꯥꯟꯅꯕꯒ ꯖꯨꯔꯥ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤꯅ ꯅꯆꯥꯅꯨꯄꯥ ꯑꯍꯜꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯂꯧꯁꯤꯜꯂꯛꯏ ꯑꯗꯨꯗꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯅꯨꯄꯤ ꯑꯍꯜ ꯑꯃ ꯍꯦꯛ ꯂꯧꯁꯤꯜꯂꯛꯏ ꯃꯧ ꯑꯅꯤꯁꯦ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯁꯤꯡꯊꯥꯅꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯑꯃꯅ ꯑꯃꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯅꯕ ꯇꯥꯕꯅꯤ ꯆꯨꯝꯃꯤ ꯃꯣꯏ ꯕꯥꯁꯤꯅ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯃꯨꯛ ꯍꯪꯒꯠꯄ ꯌꯥꯔꯣꯏꯗꯕꯅꯤꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯣꯏ ꯕꯥꯁꯤꯅ ꯍꯦꯛ ꯍꯥꯏꯕꯗꯣ 이해 mama nang sinibako mawani do nongmagi amana tawba thabakta amana singthanadaba yengsinbe hilaklami magi nupigi matawduda mapuroiba ani do imungi thabain khangpumba makoini su mateng pangsinnarammi thadoi mana sak thonglingai mapuroiba asawbana sangsemli thabak ama tawrabasu asawbana thadoi gi mateng pangli masimak thanilna tawba kandasu mapuroiba tombana mateng pangli nongma asawbana magi nupina phi sunaba ising soplingai atombasu magi nupina phi sunaba ising soppa thoglai asawba manaw nupada karemna dun hairei inaudi nupi gi mateng gayam pangi ko atombasu karemna dun khumjilli mayambada tasawdi kitei magi mateng pangdroi siba aina pangma nupi gi mateng dagide inaw na khre hena uida hera taso nanaw na uzabadadi tasong ni hena mateng pangida nanaw nupina sak thonglingaida ising khra honjin biba sumang wai khra sitpasi kaktani tasawdi atai thabak su loing tawridudi hai atomba adudi natai muna angang oi basida tawbani ni nang hoida ekoi su loina khangida mitsu tangde na su pangdi tasaw atomba nangsu nangi nupina sak thonglingai nahan nakhoi ka sumji sipado ai su hoida tasaw
Adudi yam yengsinaroi Isagi ka nanmabu nupi da ngairaga leigadro. Tasong na nahan itay magi paning palangkok to paubado lona lausinkibado nanaw su zawida tasaw. Ay, badudi natay mamasa ngamdada na leibaduda lausinbibani na tomba. Adu paubadi yengsinman kreda na tomba nangso. Yaradi yarida kangi loina. Aduna amana tawba thabakta amana yengsinagum sidaso. Ka hina supakringai sida tumiliyaruge. Asyara duna sawba tumin chatkre. Bisak Masa aniga, mamau aniga, makoy marigi matauda, wakal laitana yumda layba pangdri. Mapuroy bangawbaga, wata narami. Moy basiya, isa imogi kumhaisya, yeng bada, oksilagli. Aduna tungan bizarasida moy basi. Akoy nina kalinga isida, kari kai bagya, ayiwasibu moy basiya. Kaide mama, ay su kalam libani, tungan bizarasi haigidana. Tungan bizakrabadi, moygi thokpa, tawzarasani. Hoi moy basi. Tanzaduda imungdana kamdauri. Mamau anidu khatnara isak sangda. Thadoi manau nupi thanilgi masamdu lamnaga poina bo hotnaduna hairi. Angang pharaga lesimbi khumu thopi nangina samsing asidi phoirage. Kuirabani aina nangina samse amuk tangli phoi khalak libasi. Asidi phoi tharage. Ahal saningbagi ahal pharaga lesilakpa ngarangi ngakha nangnasu aigi sam phoidoriba. Adudi nangina samsi oina phoidat patari ngasidi nanaungna isianga aigi nupagi mayambada leirakpa nupini khandana aina isi gobasida yamna wangene masigi angangse asi haiduna thanilna mase thadoibu masam phoiduna phurammi thadoidi masin kanba mapangal yaudaba ngang oibana masin kanduna pangangda ngangdu leirammi phubuna thanilna phurammi thadoi makok naraduna kapngang tawraduna laurei tachao Ibu, dadaw nupi kumutok pinapuri amuk takalu laho taso. Asawba, magi nupi na kaubudo taraduna senthorei makoyi kadagi. Atombaso, matay mana kaukiba tabado senthorei asawba na. Ay, Thanil, nasigi masamdu thadoni na po. Nasisi makoksik pa na loiramani. Thanil, kamdokpaga sang na kay poiri. Thadolaktabaduda asaw masu magi nupi soklabanin sauraduna Pai pate ka kauthok-laga manau nupi thanilgi masamdu pairaga hekta singthoi. Tungdagi namu manau nupa tombana mayamgi masamdu phoirei. Magisu magi nupi soklabanina asawba thanilgi masamdu thadoi harauna. Thaso phoidalo ba madugi nupi dugi masamdo phoidalo. Thadoi nangdi phoidalo na harauri. Aigi tungda sam phoireise kananong tani yenguni nangba. Thanilna atay kanasu nate nanau nupa. Ha atombana. Taso, nupi masen punabada nupai ko yaugumsida. Kadomdagi no tasaw nekta narol di yaurami. Aisu, aigi nupi soklabani na tasaw gi samaten mado. Hoizabani, warobiro. Hira, nado yauradi, nupa masen namu punabadari. Nang nadi sukang ngamalar asaw bay na. Asum na masin manaw anido magi nupi gi hakalda amuk punarami. Thanil na, makumanem na sendo na tamluri. Taza amadi ngawba sensila isaksangda. Asawba, atomba. Karino ni nakoy na ngasi tawribasiba. Ipabu mangla tay banglani amuk to wakal tahal. Mapana sanglaglaga kamdorapududa kanaramda to ianimak. Bisak na. Moy basiya, sidi pibam ludawri. Aduna, ako ni nakanawa pamdo tawrasi. Natrabadi ako ni inglasig na hadagum na hinglaray punsisi. Mama, maduna paran. Asawba, atomba. Ipa ang sidi wahay, mun na taw. Imawani suni, taw ko. Makoy marisa mana na kumlay. Hoy basi. Sese. Ngasi ay ba numin sidagina? Asawba, atomba, nakoy ni po, ipa na tungan pizarabani ko. Ngasi ay ba numin sidagi? Nakoy mari, kanarano ko. Ipayam ikay. Karolay kay di mamangda. Asawba na, bazi kay magadi. Napagay kagiti, waran ni nakoy na sana sahana, ingna sikni na bukot na ko. Atomba na. Ay natomba ni na, imaga bazi kadi ay nakoni. Asawba na, paridudi. Numit asidagi masimanaw anido tongan chanarabani na magi thokpa khatnadana leinarami. Bisak saksana sana mapuray pa dahiri. Moy basiya, akoy ni se yam pangluri punahan makaidi. Karida pangino ni mama nangwa. Adu baro, moy basiya, nasanu pa ni sina nupi hek tirakpaga tongan pisaramadi. Mawani su khatnaramoy, aduga nasanu pa ni su Nupi akanda kanaramoy. Hoy ni mama. Adudi ay
Leibak masaꯁꯤꯡꯁꯤꯗ ꯂꯩꯋꯥ ꯑꯃ ꯇꯥꯛꯂꯝꯒꯦ ꯇꯥꯛꯑꯣ ꯃꯣꯏꯕꯁꯤ Leibak masasa ngasi ngauba ina haigadoribu wase leiwaniko masina koin indaba lawdaba tawga nasa piba amadagi hena poklabadi makoina khatnaraktrigai naugira ligira tongan thoktok pizza thokpasimuk phaba leiwadi lairiko tongan pizza khrabadi amagasu khatnarar imungdo ingna sikna leibasu ngamlani moibaji gi ngasi gi leiwa sidi atangmani hai atangmani mama adudi moibaji ya tongan cabagi nasa namau marigi kumai amuk yenglasido ha aduna phanaja mama Thanil thongbadagi septharaga ima baziya leiwa arubam watlhore akaramba leiwa sithaure mauton ima aikhoigi mungsida thokliba khana saina basidi ahalna angang na halawbagini aduna sahi lenga saba yengaga yum panbiyu si watlame ma ngauba maya karaduna hoi adu watlame ni mauton